ꯀꯩꯅꯣ ꯇꯧꯔꯛꯏꯗꯨꯕꯣ ꯉꯥꯏꯈꯣꯁꯦ ꯋꯥ ꯊꯣꯛ ꯑꯃ ꯇꯥꯔꯤ ꯇꯧꯔꯤꯁꯦ ꯑꯩ ꯉꯁꯥꯏꯗꯣ ꯆꯥꯛ ꯆꯥꯏꯕ ꯑꯩ ꯅꯉꯣꯟꯗ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯩ ꯋꯥꯅꯦꯕ ꯌꯥꯔꯦ ꯆꯠꯂꯨ ꯂꯥꯛꯑꯣꯕ ꯏꯆꯦ ꯊꯕꯛ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣꯀꯣ ꯈꯔ ꯊꯨꯔꯛꯑꯣꯀꯣ ꯊꯣꯏꯕꯤ ꯅꯪ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯏꯆꯦ ꯄꯥꯕꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯅꯣꯏꯅꯤ ꯊꯕꯛꯁꯦ ꯌꯥꯝ ꯂꯨꯏꯀꯣ ꯑꯗꯣ ꯀꯅꯥ ꯂꯩꯍꯧꯒꯦꯕ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗꯤ ꯆꯥꯛ ꯆꯥꯍꯧꯔꯤꯌꯦ ꯅꯪ ꯑꯝꯇ ꯃꯤ ꯑꯝꯇ ꯌꯦꯡꯕꯤꯔꯨꯆꯣꯕ ꯆꯠꯂꯣ ꯍꯣꯏ ꯐꯖꯔꯦꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯇꯥꯏꯅꯩꯅꯦ ꯇꯥꯃꯣ ꯂꯥꯛꯑꯣ ꯃꯅꯤꯡ ꯐꯥꯎꯈꯣ ꯂꯥꯛꯑꯣ ꯆꯠꯂꯣ ꯂꯥꯛꯑꯣꯕ ꯂꯥꯛꯑꯣ ꯁꯣꯝ ꯆꯠꯈ꯭ꯔꯣꯕ ꯈꯔ ꯊꯨꯔꯣ ꯅꯪ ꯌꯨꯕꯤꯁꯤꯕꯨ ꯈꯣꯛꯄ ꯍꯩꯇꯕꯅꯤꯅꯦ ꯍꯥ ꯕꯥꯃꯣꯟ ꯏꯃꯨꯡꯅꯕꯨ ꯌꯨꯕꯤ ꯈꯣꯛꯄ ꯍꯩꯇꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯀꯧꯔꯛꯏꯕ ꯍꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯈꯩꯗꯤꯅꯦ ꯎꯁꯣꯞꯀꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯅꯨꯡꯁꯤꯕ ꯅꯁꯛꯇꯣ ꯅꯨꯡꯁꯤꯅ ꯌꯦꯡꯒꯦ ꯇꯧꯔꯤꯁꯦ ꯇꯦꯃꯥ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯕꯨꯡ ꯃꯆꯟꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯆꯝꯅ ꯈꯟꯗꯣꯛꯎꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯂꯩꯔꯝꯃꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯄꯥꯅ ꯌꯥꯝꯅ ꯊꯥꯖꯅ ꯊꯝꯕꯅꯤ ꯂꯩꯀꯥꯏ ꯅꯕꯨꯡꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯌꯨꯝ ꯄꯥꯝꯕꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ 이붕어 아이기 이모우시기 마토아이시부 간방아마로이드로 낭나 듣고 있는 독자로 오이라가 이모우기 타와이시부 간방아마로이 하이브로 Pumbicikla anina mapangkai narmikuta karamba kamoino airo idawa karamba kamoino airo idawa ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯅꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯂꯧ ꯄꯔꯤꯗꯨꯒꯤ ꯃꯊꯛꯇ ꯂꯧꯔꯥꯛ ꯑꯃꯒ ꯄꯥꯏ ꯉꯝꯈꯤꯗ꯭ꯔꯦꯅꯦ ꯅꯣꯏꯕꯣ ꯑꯩꯒ ꯑꯍꯜ ꯀꯔꯝꯕ ꯂꯧꯐꯝꯕꯨꯅꯣ ꯑꯦꯔꯥ ꯍꯩꯕꯤ ꯃꯈꯣꯡꯒꯤꯗꯨꯅꯤꯗ ꯇꯣꯝꯄꯣ ꯀꯝꯗꯧꯕ 우르시 ꯀꯩꯅꯣ ꯇꯆꯣ 인진나 ꯈꯣꯏꯒꯗꯧꯕꯗꯨꯕꯨ ꯂꯧꯐꯝꯁꯨ ꯂꯥꯞꯅꯗ꯭ꯔꯦ ꯂꯥꯞꯅꯗ꯭ꯔꯦ ꯑꯩ ꯏꯆꯥꯆꯥ ꯅꯣꯏ ꯇꯟꯒꯅꯨꯀꯣ ꯅꯣꯏꯅ ꯊꯕꯛ ꯐꯔꯤꯈꯩꯅꯦ ꯑꯩꯅꯅꯦ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯑꯩ ꯌꯨꯝꯒꯗꯣ ꯂꯣꯏꯁꯟꯅꯕ ꯇꯧꯔꯣ ꯑꯩꯅꯅꯦ ꯄꯥꯡꯕ ꯌꯥꯕ ꯅꯪ ꯂꯩꯃꯥꯡꯗꯨꯒ ꯁꯣꯛꯂꯛꯑꯣ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ ꯃꯇꯨꯡ ꯂꯧ ꯇꯧꯔꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯃꯤ ꯁꯦ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯕ ꯂꯥꯛꯑꯣ ꯍꯩ ꯋꯥꯁꯧ ꯃꯇꯨꯡ ꯂꯧ ꯇꯧ ꯑꯩꯒ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯕꯨ ꯀꯟꯒꯦꯅ ꯈꯜꯂꯤꯕ ꯏꯃꯥꯒ ꯑꯩꯒꯥꯒꯁꯨ ꯁꯤꯗꯣꯏꯅꯤ ꯁꯤꯗꯤ ꯑꯍꯥꯟꯅ ꯀꯣꯟꯒꯤ ꯋꯥꯅꯤ ꯑꯩ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗ ꯀꯩꯝ ꯂꯩꯇꯦ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝ ꯈꯔꯁꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯤꯕ ꯄꯤꯔꯥꯡꯗꯣ ꯄꯥꯡꯗꯕ ꯃꯤꯒꯤ ꯃꯇꯧꯅꯤ ꯄꯣꯃꯣꯟꯇ ꯅꯨꯄꯥ ꯃꯥꯏꯊꯣꯡꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯦꯜꯍꯜꯂꯨ ꯀꯥꯟꯅꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅꯤ ꯇꯥꯏꯕꯪꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ
ꯇꯣꯝꯕ ꯅꯪ ꯑꯩ ꯄꯨꯔꯒ ꯀꯔꯥꯏꯗꯅꯣꯝ ꯆꯠꯂꯨ ꯂꯥꯛꯑꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯃꯗꯨ ꯊꯤꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯃꯗꯨ ꯌꯥꯗꯦ ꯅꯪꯅ ꯑꯩꯕꯨ ꯄꯨꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯃꯤꯅꯣ 이베마 ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯂꯥꯛꯑꯣ 이베마 ꯂꯥꯛꯑꯣ ꯍꯥꯏ ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯪ ꯇꯩꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯁꯣꯝꯗ ꯆꯥꯈꯤꯗꯕ ꯏꯃꯨꯡꯁꯤꯗ ꯏꯆꯦꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯩ ꯃꯃꯨꯜ ꯏꯕꯨꯡꯉꯣ ꯋꯥ ꯉꯥꯡꯕꯗꯤ ꯆꯨꯝꯅ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝꯅ ꯋꯥ ꯂꯥꯎꯔꯤꯕ ꯑꯩꯕꯨ ꯁꯟ ꯃꯅꯝ ꯅꯝꯃꯤ ꯀꯥꯏꯅ 이루자다나 인체 쌀쌀 레라바니나 파자레 만남두디 하잉 매안 시시라이세 너건 또 뭐이러가니 ꯀꯥꯏ ꯁꯤꯔꯤꯕ ꯍꯌꯤꯡ ꯍꯥ ꯀꯥꯏ ꯁꯤꯔꯤꯃꯣꯕ ꯍꯣꯏ ꯅꯥꯆꯤꯟ ꯊꯤꯔꯦꯗꯅ ꯆꯥꯛ ꯆꯥꯔꯒꯦ ꯂꯥꯎ ꯆꯥꯛ ꯊꯤꯔ ꯂꯥꯎ 싹티지 하바 ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ 나나이는 섭섭이고 와석도 나누고 호떡거든 이샤기 타와이는 본타와이는 삐거든 이샤기 와석 가이가 우디 이샤 핫박이 밥도네 해나 자오게 벌부 나나이 와석시 한도 삐로 벌부 manung hutna tin char ba panbi do matam khara hingjana ba ising khara char ba thamba do kashu kai de leina asigi pambai hoina ba chabam thuk be dak do de akoi sida su phangi dana kido ya da chaluni ꯇꯝꯐꯥ ꯅꯪꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣꯕ ꯅꯪꯅ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯈꯥꯕꯩꯁꯤꯒ ꯄꯥꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯁꯦ ꯏꯃꯨꯡꯁꯤꯒꯤꯅꯦ ꯃꯤꯡꯆꯠ ꯌꯥꯝ ꯁꯤꯕꯨ ꯑꯩꯅ ꯍꯧꯗꯣꯛꯄ꯭ꯔꯣ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ꯭ꯔꯣ ꯃꯇꯥꯡ ꯃꯇꯝ ꯌꯦꯡꯗꯅ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯅ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯋꯥꯍꯟꯕ ꯀꯔꯤꯒꯤꯅꯣ 이베마 빠bun기 아사오부세 khara pharaga imabu phajana themange nangna dumaina taw leragadi 빠bun기 아사오부su phararo to ose chak chana batawrase ai sak saroi haigredana noi kanamta aigi nakta changakana ꯍꯩ ꯅꯪꯅ ꯇꯧꯁꯤ ꯀꯩꯅꯣ ꯍꯥ ꯅꯪꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯋꯥꯜꯂꯤꯁꯤ ꯀꯩꯒꯤꯅꯣ amtang ai khoni ꯐꯖꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯗꯗꯤꯅꯦ ine ngamdaba hidak to aina loi leibirabani ꯏꯃꯥ ꯏꯆꯦꯅ ꯄꯤꯕ ꯍꯤꯗꯥꯛ ꯆꯥꯕꯁꯦ ꯌꯥꯝ ꯂꯨꯏꯀꯣ masi ꯀꯣꯛ ꯊꯤꯟꯖꯜꯂꯛꯇꯅ ꯇꯣꯝꯄꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯦ ꯅꯪ ꯊꯥꯔꯛꯇꯅꯅꯦ ꯅꯪ ꯏꯆꯦꯒꯤ ꯂꯥꯏꯔꯤꯛ ꯈꯨꯍꯩꯗꯨꯗ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣꯅꯦ ꯌꯦꯡꯉꯨꯅꯦ 이베마 ꯅꯪꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ nungsibai natro aina ahauba makai nangonda pizarida ꯑꯗꯣ ꯑꯁꯨꯛ ꯅꯨꯡꯁꯤꯅꯔꯤꯕ ꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯅꯪꯒꯤ ꯑꯗꯨꯗꯅꯦ ꯑꯩꯅ ꯈꯥꯕꯩꯁꯤꯅ ꯌꯥꯜꯂꯛꯇꯣꯏꯁꯦ 이붕어 그리 마타우노 타우리시보 하 이마 레이박장이 있는지 하 라이박장이엔 기다우리바 이마기 베마 이마 타도 할머니 타도 오빠 너 타도 엄마 타도 할머니 아이 그나 헤이 헤이 이노 너무 또시 아이 싫어 진짜 맛이 아이 이마기 붕어 살레시 라오 윰다 너띠 이마 아이 베마가 까이나 홍가 뭐 이마 그이노 낭나 하이고 이마나 이거 한나 야나 법다 이나 비오 이마 만두 야로이 네 붕어 라오 사시 라오 이마 이베마 아이 낭이 매짝한 mga 뭐이 아이 낭이 매짝한 mga 뭐이 베마 라오 ꯀꯩꯅꯣ ꯅꯪꯅ ꯃꯉꯝꯃꯤꯗꯨꯅ aidi yam nungaiba manglanamda tauri ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗꯨꯗ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯣ nangne hero kummini ne ibungo ꯑꯁꯨꯛ ꯄꯥꯝꯅꯕ ꯑꯁꯨꯛ ꯅꯨꯡꯁꯤꯅꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯅꯈꯣꯏ ꯏꯃꯨꯡꯗ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯗꯣꯏꯅꯤꯀꯣ as pukning waba wari sanagumse ba ibani gi pandhungdi ibani na lepkadaba natro ado nang thaba ama yam thuna changnaba hotnaseba ꯑꯊꯨꯕ ꯊꯕꯛ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯐꯥꯏ ꯈꯟꯕ ꯇꯥꯕ ꯁꯤꯐꯥꯏ ꯅꯠꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯊꯕꯛ ꯐꯪꯗꯣꯏꯅꯣ sibai oibdo ai pamdeba ꯅꯪꯒꯤ ꯅꯨꯄꯥ ꯅꯪꯒꯤ ꯅꯨꯄꯥ ꯊꯕꯛ ꯐꯪꯕ ꯉꯝꯃꯣꯏ ꯅꯪ ꯊꯕꯛ ꯑꯃ ꯌꯥꯝ ꯊꯨꯅ ꯆꯪꯅꯕ ꯍꯣꯠꯅꯁꯦꯕ
ꯅꯪꯅ ꯁꯤꯐꯥꯏ ꯑꯣꯏꯕ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯖꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍ ꯅꯪꯒꯤꯗꯨꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯇꯥꯔꯣꯏꯗ꯭ꯔꯕ ꯄꯨꯛꯆꯦꯜ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯗꯕ ꯁꯤꯐꯥꯏ ꯑꯣꯏꯈ꯭ꯔꯒ ꯌꯨꯝꯗ ꯊꯥ 5-6 ꯍꯜꯂꯛꯇꯕ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯁꯨꯡꯍꯦꯛ ꯉꯝꯖꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯕ ꯌꯥꯔꯔꯣꯏ ꯅꯪꯅ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯃꯐꯝꯗꯨꯒꯤ ꯑꯅꯛꯄ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯩꯁꯨ ꯄꯨꯕ ꯌꯥꯔꯦꯗꯅ ꯅꯪꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯕꯨꯗꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯂꯥꯏꯕꯛꯅ ꯀꯔꯤ ꯇꯝꯃꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯗꯅ ꯅꯨꯡꯁꯤꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦ ꯑꯗꯨꯒ ꯀꯥꯏꯅꯕꯒꯤ ꯂꯝꯕꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯛꯁꯤꯜꯂꯦ ꯑꯩꯅ ꯄꯨꯛꯅꯤꯡ ꯋꯥꯕ ꯋꯥꯔꯤ ꯁꯥꯟꯅꯒꯨꯝꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯌꯥꯔꯁꯦ ꯁꯥꯎꯔꯅꯣꯕ ꯐꯝꯃꯣꯕ ꯁꯥꯎꯔꯅꯣꯕ ꯑꯩ ꯁꯥꯔꯔꯣꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯁꯦꯕ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯆꯟꯗꯣꯟ ꯆꯋꯥꯒ ꯊꯤꯟꯗꯅ ꯃꯨꯒꯥ ꯁꯨꯠꯀ ꯁꯦꯠꯇꯅ ꯗꯥ ꯄꯥꯏꯈꯣꯝꯕ ꯆꯥꯁꯤꯗ ꯂꯩꯖꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯃꯤꯠꯁꯤꯗ ꯁꯪ ꯍꯦꯛ ꯎꯏꯌꯦ ꯍꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯑꯣꯕ ꯀꯩꯅꯣ ꯅꯪ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯆꯥꯗꯅ ꯆꯠꯈꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯁꯨ ꯆꯥꯔꯣꯏ ꯍꯣꯔꯦꯟꯁꯨ ꯆꯥꯔꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯨ ꯆꯠꯂꯣꯏ ꯅꯥꯔꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯊꯝꯃꯒꯦ ꯉꯥꯏꯈꯣ ꯊꯝꯒꯤꯅꯣ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯐꯥꯎ ꯆꯥꯗꯕ ꯅꯪꯒ ꯑꯩꯒ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯑꯩ ꯉꯔꯥꯡ ꯆꯥꯏ ꯍꯥꯏꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯩ ꯂꯩꯇꯕꯗ ꯆꯥꯕꯗꯨꯗꯤ ꯅꯋꯥ ꯂꯧꯗꯦ ꯊꯝꯃꯣ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯩ ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯅꯪ ꯐꯣꯟꯗꯣ ꯍꯥꯡꯗꯕ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯑꯣꯔꯥꯅ ꯍꯪꯒꯦ ꯂꯥꯛꯑꯒ ꯑꯩ ꯀꯣꯟꯅꯅꯦ ꯐꯣꯟꯗ ꯍꯥꯏꯔꯛꯑꯒꯦ ꯂꯥꯛꯑꯣ ꯆꯠꯂꯨ ꯂꯥꯛꯑꯣ ꯑꯩ ꯕꯦꯝꯃ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯅꯦꯍꯦ ꯍꯩ ꯅꯪ ꯇꯥꯆꯧ ꯉꯥꯏ ꯂꯩꯔꯝꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯒꯥꯜꯅꯤ ꯑꯩ ꯂꯣꯠꯂꯒꯦ ꯄꯥꯕꯨꯡ ꯂꯥꯛꯑꯒꯦ ꯐꯝ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯦ ꯄꯥꯕꯨꯡꯁꯦ ꯁꯨꯝ ꯐꯝ ꯂꯩꯔꯦ ꯅꯪ ꯊꯣꯛꯄ ꯌꯥꯔꯔꯣꯏ ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯂꯩꯔꯝꯃꯨꯀꯣ ꯆꯠꯂꯣ ꯍꯣꯏꯕ ꯍꯜꯂꯣ ꯏꯆꯦ ꯊꯣꯏꯕꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯉꯁꯥꯏꯅꯦ ꯇꯥꯄꯥꯏꯈꯣꯝꯕꯗꯣ ꯑꯩ ꯀꯥꯗ ꯂꯥꯛꯑꯦꯕ ꯄꯥꯕꯨꯡ ꯂꯥꯛꯄꯗ ꯈꯪꯈ꯭ꯔꯅꯤꯅ ꯀꯥ ꯃꯅꯨꯡꯗ ꯂꯣꯠꯍꯧꯕꯅꯦ ꯍꯥ ꯀꯥ ꯃꯅꯨꯡ ꯂꯣꯠꯂꯧꯋꯦꯕ ꯅꯪꯅꯦ ꯇꯟꯖꯥ ꯑꯃ ꯌꯦꯡꯉꯒꯅꯦ ꯇꯥꯄꯥꯏꯈꯣꯝꯕꯗꯣ ꯃꯅꯤꯡꯂꯣꯝꯗꯩ ꯊꯥꯗꯣꯛꯅꯕ ꯑꯝꯇ ꯇꯧꯕ ꯑꯗꯣ ꯏꯆꯦ ꯀꯥꯁꯤꯗꯤ ꯁꯣ ꯂꯣꯜꯂꯦ ꯅꯪꯅ ꯂꯣꯟꯕ ꯅꯠꯇꯕ꯭ꯔꯣ ꯍꯥ ꯁꯣ ꯂꯣꯜꯂꯦꯕ ꯑꯗꯨꯗꯤ ꯑꯩꯅ ꯅꯠꯇꯤꯌꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯂꯣꯜꯂꯤꯖꯥꯠꯂꯣ ꯅꯣꯏ ꯌꯥꯝ ꯊꯧꯁꯥꯃꯟꯗꯦꯀꯣ ꯐꯔꯦꯁꯦ ꯑꯩ ꯄꯥꯕꯨꯡ ꯀꯥꯗꯅꯦ ꯁꯣꯗꯣ ꯊꯤꯔꯨꯈꯤꯒꯦ ꯄꯥꯕꯨꯡ ꯏꯁꯤꯡꯁꯤ ꯂꯩꯔꯦ ꯕꯦꯝꯃ ꯅꯅꯦ ꯆꯥꯎꯕꯤꯗꯣ ꯄꯥꯕꯨꯡꯅ ꯁꯤꯗ ꯑꯝꯇ ꯂꯥꯛꯄꯤꯌꯣꯅ ꯀꯧꯔꯨꯆꯣ ꯍꯣꯏ ꯊꯣꯏꯕꯤ ꯅꯪ ꯀꯥꯏꯗꯅꯣ ꯅꯤꯅꯦ ꯍꯣꯏꯗꯅꯦ ꯑꯣ ꯅꯣꯏ ꯍꯜꯂꯛꯑꯕ꯭ꯔꯥ ꯍꯣꯏ ꯄꯥꯕꯨꯡ ꯆꯪꯉꯨ ꯅꯐꯤ ꯅꯣꯔꯣꯡ ꯑꯗꯣ ꯍꯣꯡꯗꯣꯛꯑꯒꯅꯦ ꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯅꯣꯏ ꯊꯣꯛꯅꯔꯛꯑꯣꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯆꯦ ꯁꯣꯁꯤ ꯄꯨꯔꯒꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯂꯩꯕꯅꯤ ꯅꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯄꯨꯊꯣꯔꯛꯑꯣ ꯍꯦ ꯄꯥꯏꯈꯣꯝꯕ
ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏ ꯂꯩꯔꯝꯃꯤꯕ? ꯏꯃꯥ, ꯑꯩꯅ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏꯗ ꯃꯥ ꯀꯩꯅꯣꯝ ꯍꯪꯕ ꯂꯥꯛꯄꯅꯦꯕ. 이반이나 사부 와리도 바붕나 따크라 말레. 바붕나 찡나크라니나 다파이콤바디 롯바네바. 아이슈 바붕나 오피스 탱크라니나 라우락부다기 아이 둠 ꯆꯠꯂꯦ. 소시수 바붕나 론바 말레. 하이리시나디 나바니 론나 머리 레너바 나트로. 하, 나때 까리 마타우노바 노에니나 타우리시. 이마, 다파이콤바세 마닝곰데 타도크라세. 응? 나빠이 와타다나 마 타도빠 야로. 까리 피랩 러게 하베도 잉바 따레다나. 이마. 짤로. 헤, 낭 쇼콜로. 라오. Kayno ko'y na hujik tawtoy si Bubima. Taning di wa ang kano, ay am sawning.